Impact TV News na adom butaram na uksari. Laibak sinba thungna pangthoknaba sem saba loikraba tarani palak suba Lok Sabha mikhal asi Manipur dasu April 14 amasung tang 16 ta tangkak ani thokna bot thadanaba sem saba punamuk loikre. Mikhal gi matam noma gi asum naksilakpana mikhal asi da mirepo thadokna riba political party sing amaga hunnaba asoiba thinarga maral sinaba gi thabak sing leptan hengalakle. Lengak pai bliaw riba party sing makoina tawkhiba thabak sing puthoktuna voter sing humduna punabu hotnari. Amarom the opposition the labor political party shin lengak pa iba party asoiba thiraga madu thin dun miam the tak tuna makoi the lengak amuk an sinrabadi lebak asi loikiba tari haidun voter china sandokla makoi the lengak pai bagi tanja amuk pebina ba haijari hai mikhal maya naksil pagloine na political party sing the mirep oiriba sing makoi party office sing da tongan program sing pangtuk na tunu honari political party ki ticket mirip oidab independent sing mirip sing su miam da makoi mikhal thengna bagi agenda adu puthokuna voter sing da vote pibi na phikau sana ninari masida miam gi wakal handak ki mikhal sida kana bu mai pakhan gadage political party di yenglaga vote pi gadra mirip oiriba miyoi adu di yenglaga vote pi gadra vote pi ge khalliba mirip adu mai pakraba matung da leibak ki da mat kari to ngamgani haibinu chingba asida khantabagi mami tariba voter sing khar kaktani haijaning ayam voter sing di hojik chu wakal starang na bangek ki oiba arang ngarakta masagi right adu khangjadaba voter kaya leita businate mikhal naksil lakpada khungangi chamdarba misam miam da chirol kharol tawsilladuna humduna punabu hunaba miyo kaya su thorokta banate kanago miyo khara dadi vote si matam amma da hektam pirabasu amma boirabasu aikhoi da sel khara yamna piba mi adu da vote pirasi haibanu chingba khanba miyo singju lamdam masid yawdaba nate masimakti yamna lan khotang amani makoi sing asigi wakal tahnabagi damakti election commission ki makai dagi sweep campaign na chingba pangthoktuna miyam wakal tahnaba thorong lakhotli adu bu sathaiba campaign le supna tangi maming gi oiba mikhal gi matam da pangthokpagi mahuta campaign adu loiraba matung miyam kari phawbagi haibadu phibokna chingba lawraga loira program adu kanaba phanglibra haibadu nainaba sangi amarom da hojik manipur gi phibam maji yamle aruba takak ma haibadu oiribani nongmonogi phibam sukchil lagliba manipur khunai asi bu kharadang oiribu chukal hauda bu yadi haibagi wakhalonda hanjil hanna ba khotna ba ruling am opposition gi khetna ba thamdana afabo wakhalon jin puthoktu miyam asum lambi da afabo wakhalong loinana makoi na apamba mirep khanjana bagi tanja ma pi bu chungani hane lowi mata ngasi da panjani madi mikhal da mirep oiriba sing natraga political party singna amana amagi asoiba thiraga acheng tanja yenglaga thangna thinab lumduna leibagi mahutta miyam gi afabo wakhalon jin puthoktuna ai gi party na tawriba thabak sing aduda miyamna masina phai masina phatti haiba phi maning tamna lohanduna masana pamba mirep khanjana bagi tanja lohanji matam adu khokta ta lamdam masi manglom na sangsin bangam bahena chokhat pa senja thumja leita ba lamdam am oiba ngamna kani haijaningi Channel asebo subscribe like share amadi comment tawbiduna support tawbiyo haijari Impact TV na adom bo thagachari